ꯑꯅꯤꯗꯨ ꯎꯆꯤꯟꯅ ꯆꯤꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯦ꯫ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯦꯟ ꯑꯦꯟꯇ꯭ꯔꯥꯟꯁꯇꯨꯗꯤ ꯂꯣꯟꯁꯤꯜꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯏꯃꯔꯖꯦꯟꯁꯤ ꯑꯦꯟꯇ꯭ꯔꯥꯟꯁꯇꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯛꯄ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯅꯣꯡꯁꯥꯕꯒ ꯀꯩꯐꯥꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯕꯤꯃꯣꯂꯥꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯐꯥꯅ "ꯅꯤꯅꯦ, ꯀꯔꯤ ꯍꯥꯏꯅꯔꯦ? ꯀꯃꯥꯏ ꯇꯧꯔꯦ?" "ꯑꯩꯁꯦ ꯏꯕꯨꯡꯉꯣ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯣ ꯁꯣꯝꯗ ꯀꯅꯥꯝꯇ ꯂꯩꯍꯧꯗꯕꯒ ꯏꯊꯟꯗ ꯆꯠꯄꯗꯨꯁꯨ ꯐꯔꯛ ꯑꯃ ꯇꯥꯕꯒ." ꯅꯣꯡꯁꯥꯕꯅ "ꯁꯤꯒꯤꯗꯤ ꯀꯩꯐꯥ ꯃꯥꯏꯅ ꯁꯦꯟꯅꯖꯍꯧꯔꯅꯤ꯫ ꯅꯤꯅꯦ, ꯆꯠꯁꯦꯗꯤ ꯑꯩꯒ ꯆꯠꯂꯁꯤ." ꯕꯤꯃꯣꯂꯥꯒ ꯅꯣꯡꯁꯥꯕꯒꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯣꯀꯞꯇ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯦꯁꯥꯏ ꯑꯃꯅ "ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯑꯃ ꯁꯤꯈꯤ ꯍꯥꯏ꯫ ꯑꯗꯨꯒꯤ ꯈꯔ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯇꯦꯛꯅꯤꯛ ꯃꯈꯜ ꯃꯈꯜ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯀꯦꯁ ꯑꯁꯦ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡꯒ ꯆꯦꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ." "ꯑꯆꯧ ꯑꯁꯥꯡꯅꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯁꯨꯝ ꯂꯩꯈꯤꯒꯗꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯤꯁꯛꯇꯣ ꯈꯪꯉꯛꯄꯒ ꯏꯆꯥꯒꯤ ꯂꯃꯟꯗꯤ ꯏꯈꯨꯠꯁꯤꯅ ꯈꯨꯝꯕ ꯇꯥꯔꯦꯗꯅ." "ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯊꯃꯣꯏꯁꯤ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯀꯦꯁ ꯑꯁꯤ ꯄꯥꯏꯈꯤꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯕꯤꯃꯣꯂꯥꯒ ꯅꯣꯡꯁꯥꯕꯒꯁꯨ ꯍꯟꯃꯤꯟꯅꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯕꯤꯃꯣꯂꯥꯅ "ꯋꯥꯈꯜ ꯑꯁꯦ ꯅꯨꯡꯉꯥꯏꯐꯝ ꯁꯨꯛꯈꯪ ꯈꯪꯗꯦ꯫ ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯗꯅ ꯑꯁꯨꯛ ꯇꯝꯊꯤꯕ ꯆꯩꯅꯥꯁꯦ ꯄꯤꯕꯤꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯥꯏꯔꯕ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯗꯨꯗ ꯆꯩꯅꯥ ꯃꯈꯜ ꯃꯈꯜ ꯄꯤꯗꯨꯅ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕꯤꯔꯤ꯫ ꯃꯈꯣꯏꯅ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯈꯤꯕ ꯐꯪꯍꯟꯈꯤꯗꯕ ꯑꯩꯅꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯈꯨꯠꯁꯤꯅ." ꯅꯣꯡꯁꯥꯕꯗꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯀꯔꯝꯕ ꯃꯃꯥꯅꯕꯨ ꯊꯃꯣꯏ ꯁꯣꯛꯂꯣꯏ? ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯅꯔꯤꯝꯕꯤꯒ ꯃꯥꯟꯅꯕ ꯀꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯈꯪꯕ ꯉꯝꯗ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅꯗꯤ ꯊꯥꯖꯕ ꯍꯥꯏꯁꯤ ꯃꯁꯥꯅ ꯃꯥꯡꯈꯤꯗꯨꯅ ꯃꯁꯥꯅ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯗꯟꯗꯤꯁꯤ ꯂꯣ ꯉꯥꯏꯗꯕꯤ ꯃꯈꯨꯠꯅ ꯄꯤꯅꯤꯡꯉꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯦ꯫ ꯕꯤꯃꯣꯂꯥꯕꯨ ꯊꯅꯝꯃꯒ ꯅꯣꯡꯁꯥꯕ ꯀꯩꯐꯥꯒꯤ ꯀꯦꯕꯤꯟ ꯔꯣꯝꯗ ꯂꯥꯛꯏ꯫ ꯊꯣꯡꯗꯨ ꯊꯤꯜꯂꯦ꯫ ꯀꯩꯐꯥꯅ ꯃꯅꯨꯡꯗꯒꯤ "ꯆꯪꯉꯛꯑꯣ." ꯅꯣꯡꯁꯥꯕ ꯆꯪꯉꯛꯑꯒ "ꯅꯣꯏ ꯊꯋꯥꯏꯗꯤ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯣ?" ꯀꯩꯐꯥ ꯃꯃꯤꯠ ꯄꯩꯅ ꯅꯣꯡꯁꯥꯕꯗ ꯌꯦꯡꯉꯛꯏ꯫ ꯅꯣꯡꯁꯥꯕꯅ "ꯇꯨꯝꯃꯝꯃꯗ꯭ꯔꯥ? ꯄꯥꯎ ꯑꯃꯗꯤ ꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯊꯋꯥꯏꯒꯤ ꯍꯛꯆꯥꯡ ꯅꯪꯅ ꯑꯃꯨꯛꯇ ꯇꯧ." "ꯑꯣꯟꯊꯣꯛꯅ ꯆꯒꯠꯅꯈ꯭ꯔꯦ ꯅꯣꯡꯁꯥꯕ ꯅꯪꯁꯤ ꯃꯇꯥꯡꯁꯤꯗꯁꯨ꯫ ꯅꯠꯇꯦ, ꯅꯪꯗꯤ ꯊꯋꯥꯏ ꯀꯧꯕ ꯀꯝꯄꯅꯤꯒꯤ ꯐꯣꯟꯁꯨ ꯌꯥꯝ ꯂꯥꯛꯇꯥꯏ꯫ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯑꯝꯇ꯫ ꯌꯨꯝ ꯍꯜꯂꯁꯤꯗꯅ꯫ ꯂꯝꯕꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯁꯦ ꯐꯣꯟꯗꯨꯅ꯫ ꯍꯥ, ꯀꯔꯤ ꯀꯥꯏ ꯊꯋꯥꯏꯒꯤ ꯍꯛꯆꯥꯡ? ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯁꯩꯇꯧꯑꯣꯏꯕ." ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯒꯥꯔꯤꯗ ꯀꯥꯔꯀꯥꯟꯗ ꯆꯤꯡꯂꯦꯟ ꯃꯥꯟꯕ ꯑꯃ ꯎꯕꯗꯨꯗ ꯀꯩꯐꯥ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯅꯣꯡꯁꯥꯕꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯐꯣꯟ ꯇꯧꯏ꯫ ꯐꯠ ꯑꯣꯈꯠꯂꯒ "ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯒꯦ? ꯀꯩ ꯍꯥꯏꯅꯔꯛꯑꯒꯦ? ꯀꯅꯥꯅ ꯊꯥꯔꯛꯄꯅꯦ ꯍꯥꯏꯒꯦ? ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯝꯃꯕꯣ?" "ꯌꯥꯡꯒꯣꯏ ꯁꯅꯥ, ꯑꯩꯅꯦ." ꯗꯥ ꯅꯣꯡꯁꯥꯕ, ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ?" "ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯈꯤꯗꯕ ꯌꯥꯎꯕ ꯄꯦꯁꯦꯟꯒꯤ ꯃꯤꯅꯦ ꯍꯥꯏꯅ ꯈꯨꯝꯃꯦ ꯍꯥꯏ꯫ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯏꯟꯇꯔꯣꯒꯦꯁꯟ ꯑꯃ ꯆꯠꯊꯈꯤꯅꯦ ꯍꯥꯏꯔꯤ." "ꯄꯦꯁꯦꯟ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯝꯅ ꯇꯧꯅꯕ ꯏꯊꯤꯜ ꯄꯤꯕ ꯑꯃ ꯌꯥꯎꯔꯤ꯫ ꯗꯣꯛꯇꯔ ꯕꯥꯕꯨ, ꯑꯩꯗꯤ ꯆꯤꯡꯂꯦꯟ ꯍꯣꯏꯅ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ." "ꯆꯤꯡꯂꯦꯟ ꯍꯥꯏꯔꯒ ꯃꯥ ꯃꯥꯟꯕ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯃꯄꯥꯟꯗ ꯎꯏꯅ ꯑꯣꯟꯊꯣꯛꯄꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ." ꯌꯥꯡꯒꯣꯏ ꯁꯅꯥꯅ "ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯗꯕꯗꯨꯒꯤ ꯂꯥꯛꯄ ꯑꯣꯏꯔꯅꯤ꯫ ꯐꯔꯦ, ꯑꯩ ꯊꯝꯃꯒꯦ꯫ ꯍꯌꯦꯡ ꯉꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯔꯁꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯔꯤ꯫ ꯀꯩꯐꯥ ꯍꯣꯏꯒ ꯐꯣꯟ ꯊꯝꯅꯕꯒ ꯌꯥꯡꯒꯣꯏꯁꯅ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯑꯣꯈꯠꯂꯤ꯫ "ꯀꯔꯤ ꯄꯥꯎ ꯂꯩ?" "ꯆꯤꯡꯂꯦꯟꯗꯣ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯑꯃꯗ ꯔꯨꯝ ꯕꯨꯛ ꯇꯧꯔꯒ ꯆꯪꯈꯤ꯫ ꯅꯨꯄꯥ ꯑꯃꯒ ꯉꯩꯍꯥꯛ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒꯤ ꯐꯣꯇꯣ ꯂꯧꯍꯧꯕ ꯑꯩꯅ ꯊꯥꯈꯤꯕꯅꯤ꯫ ꯌꯦꯡꯉꯣ." "ꯍꯣꯏ, ꯑꯩ ꯌꯦꯡꯉꯒꯦ." ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯣꯟꯗꯨ ꯊꯝꯂꯒ ꯊꯥꯔꯛꯏ ꯍꯥꯏꯔꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯉꯤ꯫ "ꯑꯁꯤꯗꯤ ꯅꯍꯥꯟꯃꯨꯛ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗꯕ ꯅꯨꯄꯤꯗꯨꯒꯤꯗ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯑꯣ, ꯑꯩ ꯈꯪꯉꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯁꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ."
Mathanggi numitni police station da nupa ama lai Bimola ga wari sanakhibe SI dugi manakta changaaga hairi Sir aina lakjarisi aigi naw nupa du wakhal gi laina leiba misakni aduna Masasi normal na te haibagi khudam changdam oibi abakari le Yengbiyo sir si doctor yengbagi cheni SI aduna che du lauraga yengi aduga hairi Phari ma anaba lei haibase ayargi hospital sida nungai daba leibagi ne haibadusu ayargi ado hospital sida amang ata thokanba natraga atopa ama tawdaba makhai ICU da leiba patient amada target tawrisha patient chiga personal nungai na daba su leibagi orambi maramdi patient chi su masa PG tawribi doctor amani natraga nakhoi gi khudong chaba mi na lauribra na role se nate sir wafam do onari aigi nawasidi ko ki laina ni na mana khali do na chumi khalaga ICU da leiriba patient do oina target tawkhibani adudi Jinglen ga nanga unari basina maram na karige Nupi amagi khonjal da hairakpani makhoi adu yengakpada yanggoi sana leptuna leirami yanggoi sana changsilaklaga mana chamthoklaga purakpa photo du SI amadi nupa du gi mangda thamai nupa du yanggoi sana ubada khautak chai SI duna ibema nang na hiningi sida lepminari ba nupa se sanarembi haibadi ngarang magi manaw nupa na murder tawge tawramba ICU da leibi patient dugi hanigi case tu de chenarambi yai haina khaliba misak amani madogaram ne hekta hairibano ai isa da proof amada yaudana lakadaba minati asi haiduna yanggoi sana magi phone da yawba record to thaduna police SI atu da yenghalli nupa dusu karamna yanggoi sana da video si leiramino khalami video dani jinglena nakhoi gi thabak tu da ai gi mingchena halakpa yaroi khangaba nupa amadu di wa amata khomde mamai non thaduna le SI duna ei laiba nupa si su satlan be yaroi aduga nakhoi kana kana no jinglen bu lokhalu na ba chalo asumna tim ama jinglen bu phana ba chat kirami manaw nupa lokthok na balakli ba nupa dusu dasa oina tarami SI duna yanggoi sanada police aikhoi gi mating tawbi bagi thagachari asumna jinglen bu lokhat ba chat padadi masa thengnaramde lot khilairambi police singdu station da amuk halakle SI duga kupna wari sane yanggoi sana so amuk mayum da halakle Bhanumati du sangsilaklaga yanggoi sanagi mangda lepladuna sauna hairi Hey nang na icha dugi maramda lana haijindana yumda phawba leiba ngamhandridana nang pelo hojikti Haima Ninesia Manata singna landa boiradi kaidobagi lotoino Nupana ba du pangda ba hongnade kainom leibagi ni lotlido Nang na yam lehaningda ba na try khoise phai chatkini ai khoi Yanggoi sana kari so haide Bhanumati khamsu khamakta chatkani so haidoki upai lekta leidiaga thokre Yanggoi sanana Satke dinine sia atopa gari de sapiu ko driver do ngasi dagi lakano na aina haidokraba aduga kajukina aina thabak thadoiba mari leinadabagi leinadaba sigumba da su leinararoisi Bhanumatina nakhoi gi gari daga chatpiroye Asumna mama machadu satkri yanggoi sanana wai mahik sangi Asi haiduna magi kada changki Bhanumati ga leidia ga suwari sani Ibungo nongdrena ikhoi ngairaga leiramani Hera magu minupi machamana mi ka usitaba saradana ai kananu khangan batari dana huji Leidia di wangang lakte tumin tari Asumna ngai haki matu mafam amada yaurakle Bhanumati na haibagum nongdren do ngai tu na leirambi makhoi ubada noklaga changsilai Ima manung changsi apam pam di yengo law Leidia law Leidia sauna nongdren da yengi Bhanumati di uba natte yum manung du da changak tu na ka khuding changaga yengmini Pamzari adubudi ichana silakpani dana Law Leidia nangi ka taagi Asumna Leidia bu mathakta pukhatki Ka amada changakpaga Leidiana Phone tawbasa paide Nanggi se aise nupine na usitaba ama yauri Karino du yamna sauri dubo Aisu thabak ni yadabagi na haimi Nate Nanggi thabak to pung kun mari atom chilaga leibra
ꯑꯩꯒꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯐꯥꯎ ꯀꯥꯏꯊꯣꯛꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯍꯩꯃꯥ ꯑꯩꯅ ꯇꯥꯜꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯑꯄꯪꯕꯤ ꯃꯦꯂꯣꯔꯤꯒꯤ ꯁꯔꯨꯛꯇꯤ ꯗꯥꯏꯅꯥꯒꯤꯗꯤ ꯊꯣꯏꯁꯅꯥꯒꯤꯅ ꯀꯌꯥ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯂꯩꯗꯤꯌꯥꯅ ꯀꯔꯝꯅ ꯈꯪꯉꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯉꯛꯏ ꯂꯩꯗꯤꯌꯥꯅ ꯐꯣꯇꯣ ꯑꯃꯈꯛ ꯊꯥꯒꯠꯂꯨꯕꯕꯨ ꯄꯤꯔꯛꯂꯤꯕ ꯀꯣꯃꯦꯟ ꯃꯌꯥꯝꯗꯣ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯦꯅꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯩꯁꯤꯅ ꯀꯌꯥ ꯁꯨꯕꯤꯅꯣ ꯑꯩꯒꯤ ꯐꯣꯇꯣ ꯊꯥꯒꯠꯂꯤꯕ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯪꯁꯦ ꯑꯩꯒ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯗꯅ ꯂꯨꯍꯣꯡꯗꯧꯔꯕ ꯅꯨꯄꯥꯅꯤ ꯃꯇꯨꯡꯗꯗꯤ ꯑꯩꯉꯣꯟꯗ ꯍꯪꯗꯅ ꯄꯪꯇꯧ ꯇꯧꯕꯅꯣ ꯂꯦꯗꯤꯌꯥ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯉꯛꯏ ꯅꯣꯡꯗ꯭ꯔꯦꯟ ꯂꯦꯗꯤꯌꯥꯒꯤ ꯈꯨꯗꯥꯡꯗ ꯆꯦꯠꯅ ꯄꯥꯏꯔꯒ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯇꯥꯗ꯭ꯔꯕ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯂꯦꯗꯤꯌꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯒꯥꯔꯤ ꯑꯃꯅ ꯏꯟꯅꯔꯛꯂꯤꯗꯨ ꯎꯕꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯊꯕꯛ ꯆꯤꯟꯕꯅꯔ ꯀꯔꯤꯅꯣ ꯄꯥꯏꯔꯛꯂꯝꯗꯦ ꯎꯆꯤꯟꯅ ꯆꯤꯟꯅ ꯇ꯭ꯔꯥꯐꯤꯛꯇ ꯄꯜꯂꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥ ꯂꯝꯕꯤ ꯑꯃꯗ ꯊꯩꯗꯣꯛꯂꯒ ꯊꯧꯔꯒ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯒꯥꯔꯤ ꯑꯃꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯅꯤꯡ ꯍꯟꯒꯦ ꯇꯧꯕꯗꯁꯨ ꯒꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯊꯠꯂꯤ ꯒꯥꯔꯤꯁꯤꯡꯗꯨꯗꯒꯤ ꯅꯨꯄꯥ ꯈꯔ ꯀꯨꯝꯃꯛꯑꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯅꯝꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯐꯅ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯑꯗꯨꯝꯅ ꯃꯨꯛꯅꯔꯤꯉꯩ ꯑꯣꯏ ꯊꯪꯕ ꯒꯂꯤꯗꯨꯗꯒꯤ ꯀꯩꯐꯥꯒ ꯅꯣꯡꯁꯥꯕꯒꯗꯨ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ ꯅꯣꯡꯁꯥꯕꯅ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯊꯟꯇ ꯁꯨꯝ ꯊꯥꯗꯣꯛꯇꯧ ꯁꯔꯨꯛ ꯀꯣꯛ ꯅꯅꯥꯛꯇ ꯊꯝꯃꯒ ꯁꯤꯟꯅꯔꯣ ꯗꯥ ꯅꯣꯡꯁꯥꯕ ꯍꯥꯏꯔꯨꯅꯨ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯃꯅꯥ ꯅꯥꯝꯃꯗ ꯇꯥꯔꯒ ꯅꯥꯝꯃꯗ ꯊꯥꯗꯣꯛꯈꯤꯅꯤ ꯀꯩꯐꯥ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯌꯨꯝꯔꯣꯝꯗ ꯊꯧꯔꯝꯕꯗꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯂꯥꯛꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯊꯧꯔꯛꯏ ꯅꯣꯡꯁꯥꯕꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯗꯨ ꯌꯦꯡꯅꯩ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯀꯩꯐꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯀꯩꯐꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯑꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯀꯨꯝꯃꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯨꯟꯅ ꯊꯥꯖꯗꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯑꯒ ꯀꯩꯐꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯂꯤ ꯅꯣꯡꯁꯥꯕꯅ ꯊꯥꯒꯩ ꯁꯦꯡꯕꯒꯤ ꯆꯦꯜꯂꯒꯦ ꯍꯥꯏꯔꯤꯔꯥ ꯅꯪꯒꯤꯁꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯈꯤꯒꯦ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤ ꯅꯁꯥꯅꯗꯤ ꯌꯥꯅꯤꯡꯗ ꯃꯤꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯁꯥꯕꯗꯨ ꯃꯥ ꯁꯨꯝ ꯂꯩꯕꯗꯨ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯈꯜꯂ ꯃꯥꯜꯂꯦ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯧꯖꯤꯛꯇ ꯌꯥꯝ ꯄꯦꯟꯗꯅ ꯋꯥꯔꯧꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯛꯏ ꯐꯣꯟ ꯇꯧꯕꯗꯨꯁꯨ ꯄꯥꯏꯔꯛꯇꯦ ꯉꯁꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯕ ꯍꯦꯛ ꯎꯕꯒ ꯅꯣꯡꯁꯥꯕ ꯏꯕꯥꯅꯤꯅ ꯅꯈꯣꯏꯒꯤ ꯅꯇꯨꯡꯗ ꯂꯥꯛꯄꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯈꯨꯗꯛꯇ ꯃꯐꯝꯗꯨ ꯌꯧꯔꯛꯂꯤꯕ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯀꯩꯐꯥꯅ ꯅꯣꯡꯁꯥꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯨꯏꯔꯕꯅꯤ ꯅꯪꯁꯦ ꯏꯅꯥꯛꯇ ꯑꯣꯏꯅ ꯊꯝꯃꯒ ꯁꯦꯟꯅꯔꯒꯦ ꯈꯜꯂꯛꯏꯕꯁꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯀꯩꯐꯥꯗ ꯌꯦꯡꯉꯛꯏ ꯅꯣꯡꯁꯥꯕꯅ ꯃꯄꯥꯟꯗ ꯂꯂꯤꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯂꯂꯤꯠ ꯐꯣꯟ ꯊꯝꯅꯔꯒ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩ ꯍꯌꯦꯡ ꯆꯠꯅꯕ ꯑꯍꯜ ꯑꯃ ꯑꯅꯤ ꯍꯥꯏꯍꯧꯔꯨꯈꯤꯒꯦ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯑꯁꯨꯝꯅ ꯂꯂꯤꯠ ꯊꯣꯛꯈꯤꯕꯒ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯂꯤꯠꯇꯣ ꯑꯍꯟ ꯑꯅꯤꯒ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯜꯂꯛꯏ ꯁꯣꯐꯥꯗ ꯐꯝꯃꯒ ꯃꯆꯥꯁꯨ ꯑꯃꯈꯛ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯗꯕ ꯏꯃꯨꯡꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯉꯝꯃꯦ ꯐꯩ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯁꯅꯥꯍꯟꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯂꯂꯤꯠ ꯆꯥꯎꯅ ꯂꯩꯔꯤ ꯁꯅꯥꯍꯟꯕꯤꯅ ꯍꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯅꯕ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯌꯨꯝꯗ ꯄꯨꯔꯛꯅꯕ ꯑꯩ ꯏꯅꯦ ꯍꯣꯏꯒ ꯆꯠꯂꯨꯔꯒꯦ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯨ ꯇꯧꯔꯣ ꯁꯅꯥꯍꯟꯕꯤ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯂꯧꯕ ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯆꯠꯂꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕ ꯌꯥꯎꯔꯨꯕ ꯅꯣꯡꯁꯥꯕꯒ ꯀꯩꯐꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯍꯧꯕꯗꯒꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯇꯨꯃꯤꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯐꯥꯗꯨ ꯆꯪꯉꯛꯏ